Akashvani Imphal, Maibam Dwijamani na pau pazari, ahanbada maroiba pau. Rajapal Anusuya Uike ngasi Bharat Myanmar ngamkai paringda yunglipa border pillar humbudra mapan amasung marifugi marakta sambal khabagi thabak hakthengna yengsinkrai. Information Technology IT Hub samganaba lam lotion bagi matangda public hearing ama Imphal East Kwantha Alup Awang Leikai Community Hall da ngasi pangthokrai. Pradhan Mantri ki Man ki Baat ki tangkak sama surapaga marilina Prasar Bharatina Sindhuna ngasi Nai Delhi da Man ki Baat at 100 haiba jate gi mipama pangthokrai. Punjab ki hanagi Mukhyamantri amasung Shiromoni Akali Dol gi makok thongba lusingba Prakash Singh Badal ngarang leikhidre. Masagi sahi marbutra taruk sukrai amasung Bidhan Sabha Mikal pangthokadoriba Karnatakta BJP Congress amasung JDS na board khomigi thabak hena kansilai. Rajapal Anusuya Uike ngasi Bharat Myanmar ngamkai paringda yunglipa border pillar humbudra mapan amasung marifugi marakta sambal khabagi thabak hakthengna yengsinkrai. Rajapal na mga suba Assam Rifles ki sabangda leiba company operating base zatuna atei sambal khabagi thabak su bunker degi binocular sizinaduna yengki. Madugi tungda Assam Rifles ki personnel singa unaduna more da haujik oriba security ki phibamgi patangda kumna khaneki. Unabaduda Rajapal na Manipurda ngamkai lana Myanmar romdagi drug pusilakpa thingna bohonabada Assam Rifles na lawriba thudambu thagatki. Information Technology IT Hub samganaba lam lotion bagi matangda public hearing ama Imphal East ki Kwantha Alup Awang Leikai Community Hall da ngasi pangthokrai. Hearing asi Directorate of Environment and Climate Change ki Social Impact Assessment Unit na sinbani. Public hearing asi pangthokpagi maroibati Imphal East Jilla gi Porompar Subdivision gi manungsanba khul mari Kwantha Alup Mantri Pokri Singmairong Nongpok amasung Maitei Kairang gi mafam singdagi lam ekar sama lauduna Information Technology Hub sanabagi damaktani. Public hearing adugi matang da wafam kaya phungtoladuna Directorate of Environment and Climate Change gi Social Impact Assessment Unit ki ka surveyor Ngangbam James Singhai ngasi pangthokliba public hearing asi Kwantha Alup ki oinani. Lam asi lotion bada miyam gi mod kari leibigi haibadu khangdoknaba mifam asi pangthokpani. Magna hai project asi paikhatpagi maroiba pandamdi haujik leiriba sarkar gi IT amasung masiga mari leinaba thabak thoramsing pakthok sauthoknabani. Awang nungpok lamdamda phangliba bioresources pu ningthina thijinduna kanaba hiramda onthokpa haibagi matangda nomagi oiba jati thagi seminar ama Imphal gi Institute of Bioresources and Sustainable Development IBSD da ngasi pangthokrai. IBSD gi mapok kumun thoramga mari lenana pangthokiba seminar aduda wa ngangmuda Manipuri University gi Vice Chancellor Professor N Lokendra Nahai awang nungpok Bharat asi top-topa biodiversity marang kaina phangba lamtam amani. Asiguma makhalgi pambi singbo IBSD na ningthina thijinduna hidak kanaba mawngda puthokliba si yamna thagatningai ni. Thoramaduda saruk yakhiba IBSD gi Director Professor Pulo Kumar hai lamdamasida phangliba pambi singbo hidak kanaba mawngda puthoknaba IBSD na honaduna lagli. Makata na su lam asida thijinduna baigyanik oiba mawngda mahusadagi phangba mana masing singdagi miyoibada kanaba hidak langthak sing sungdoknaba honakhigani. Asiguma makhalgi thijin humjinba asida mateng pangnabagidamak malem amasung jati thagi Institute kunmapanga Memorandum of Understanding sahi taunare. We established these particular aspects of this bioeconomy development from bioresources of northeastern region, where our major context was the phytopharmaceutical mission program, where from the using the biodiversity hotspot, the medicinal plant and the other resources, how best we can utilize the major northeastern resources in contributing to the bioeconomy. We are promoting now that's like how best the research verticals, which we are working with, we can make it into bioeconomy and development of this northeastern region. Matam sangna wakhal leina naraklaba miyoi singbu puning phathana lehenba haiba wakhalonda nongmagi oiba miyambu bhab tanbegi thoramama panchayat bhavan porompata ngasi pangthokre loidana wakhal leina naraba miyoi singidamak yening day care center hangdokre. Share and Care Wangkai Ningtheng Pukri Mapal Sinduna Pangthokiba Thoramaduda Wangangbada Psychiatrist Dr. R.K. Lenin Hai Aikoi Khudimana Khwaidigi Darkar Leiriba si Pungning Wakal Phanathamba haibasini. Haukiba matam kharada malemgi oina COVID-19 na maram oiduna miyoiba samajda asobo sapu ma piki.
पुंगनिंग वाखल यामना वाहनखी मदुदगी परा अमा तमहौदुना हौजिकती मियामना पुंगनिंग वाखलबु फना थमनबा खोंथांगलोमदा संगसिलकबा हौरे पुंगनिंग वाखल नारबा मियोइसिंगबु इमुंग मनुंगी मियोइसिंगना ताथली तावैना खक तौबिरोइदबनी मदुगी महुता मखोइगी मतेंग पांगसिंदुना पुंगनिंग फाथना लेहेनबा होनागदबनी महंगना हाई ꯃꯌꯨꯝꯗ ꯅꯤꯡꯊꯤꯅ ꯃꯁꯥꯒꯤ ꯊꯧꯒꯥꯏ ꯇꯧꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯤꯡꯉꯤ ꯍꯥꯏꯕꯗꯪ ꯈꯥꯛꯑꯒ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯗꯅ ꯍꯤꯡꯕ ꯄꯨꯟꯁꯤꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔꯗꯪ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝ ꯃꯔꯛ ꯇꯤꯟꯅꯅꯕ ꯇꯝꯕꯤ ꯈꯣꯠꯄꯤꯕꯒꯤ ꯊꯧꯗꯥꯡꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯃꯁꯤꯅ ꯃꯤꯗꯨꯕꯨꯁꯨ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯄꯤꯕꯗ ꯅꯠꯇꯅ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯕꯗ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯃꯊꯧ ꯄꯥꯟꯕ ꯉꯝꯗꯕ ꯁꯦꯟ ꯇꯥꯟꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯆꯩꯊꯦꯡ ꯑꯃ ꯏꯃꯨꯡꯗ ꯐꯪꯉꯤꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯗꯦ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯣꯊꯥꯍꯟꯕ ꯑꯃꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯍꯟꯕ ꯁꯦꯟ ꯊꯨꯝ ꯇꯥꯟꯕ ꯉꯝꯍꯟꯕꯁꯦ ꯃꯁꯤꯅ ꯄꯨꯟꯅ ꯏꯃꯨꯡꯗꯨꯗ ꯅꯠꯇꯅ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯄꯨꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ngasi thoromaduda Imphal East Jilla ge Deputy Commissioner Khumanthem Daina Imphal East ki Chief Medical Officer Dr. L Indira Saruyakhi CRPF ki Manipur Taret Suba Battalion amasung SMCI Silchar ge khosam narga lemna e dan tobagi thoramama Jiribam gi usa tholda leiba STC complex ngasi pangthokre thoromaduda CRPF ki personnel marbudrana e dan tawki pawgi marak thana aten break ama Tada, asidagi se. Sisi. Hoi hoi. Taidi. Yarani. Lupa samri yang kai tare. Tadagi sibu fasai license amadi registration gadi pai bi ko. Ai sumadu logada brane. Wai no da tadagi danatana acha ata kamari leina ba haibadi retailer, distributor, packaging tawriba tungan ba food stall sing family ba. Acha thaki potlam sing asi mapam amadagi amada putuk pusin tawriba sing hotel, bar, restaurant family ba sing food delivery gi service pidi ba sing. Loina mag fasai gi license amadi registration logada ban. Masi paidraga mangjari bana kari. Fasai gi logo season aba yararoi. Customer sing na adom gi yoliba potlam sing aduda thajabasu watkani aduga adom gi lalon itik chakhatpagi lambida khurau thangadoribani ni tada Fasai gi license to paidaba yadre be ba. Soidana paibiyo tada Paujen Jeriba Food Safety Administration Health Department Government of Manipur Tabiriba Pawasi Akas Bani Imphal dagini Pradhanmantri Narendra Modi ki tha khudigi sandokpa radio gi thoram man ki baat ki tangkak sama surukpaga mari lena Prasar Bharati na sinduna ngasi Nai Delhi da Man ki baat at 100 haiba jati ki mifam ma pangthokre mifam adu Uparashtrapati Jagdeep Dhankar na hudokhi haudobagi thoramda information amasung broadcasting matri Anurag Singh Thakur su yauki haudobagi thoramadu da Man ki baat Pradhanmantri na makhal makha kaya gi hiramda wari sarkhibasing mapung aina phongdokpa session mari haudobagi thoram adu gi hek matungda pangthokhi session khudingmakta sangnairaba panel amamam yauki Hana sadokraba Man ki baat ki tangkak singda Pradhanmantri na maming pankiba leibak asigi tongan ba mafamdagi sangnai ba miyoi sam henba su saruyakhi miyoi sing asi jati samgutpada singthaningai oiba thabak tobagi damag Pradhanmantri na mahaki thagi oiba thoram asida maming pankraba ngaktani maming salaba thoram asigi sama suba tangkak lagliba nomaijing numita private FM station community radio amasung tongan ba TV channel sing yauna radio station lising ama henbada sandokani Sana mahi laisang sangaduna miyam da sindaramba matamdugi ningthau Kulashandrabu ikai khumnabagi thoramama ngasi pangthokre ningsing bayai hauji haying khongbal uphong yumpham da leiriba sana mahi laisang asi Englishing ama sanipan marbudra mathoi gi April 13 sajibu gi 13 ni panma no maijing numita matamdugi Manipur gi ningthau Kulashandrana sangaduna miyam da sindarambani Lailing thau sana mahi temple board na sinduna board ki member singna ningthau Kulashandra gi photo da haikal egat tamki Matang sahidadi thoramasi hena pakthok sauthokna pangthokani hairi Manipur gi ning tamba ngakna bohona bada mathwai kathokhiba pauna brajaba segi lilong arapti maning lekai da leba athoba segi mangphamda miyam na ngasi haikal ega tamkhrai pauna mangpham protection and celebration committee ni sinduna pangthokhiba haikal ega tambagi thoram aduda saruk yakhiba Rise gi art and culture gi director L Kisorjit Singh na hai athoba pauna brajaba segi mangpham asi historical monument archaeological site oina lauthokna bagidamak masigi tangai phadaba thabak sing paikhat pahuragani Paugi marak thana atenba break ama
Manipur Sarkarna Information Technology Hub develop taunabagidamag lam ekar chamamug lokshin bagamari leinana Social Impact Assessment gi makha chatharakpa oina public hearing pangthoklagani. April tarik 28 sagol sen numit Mantripukri Friends Colony de leiba Ajibur Rahman gi lampakta 8 Mantripukri 9 Chingmeirong Nongpok amadi 10 Maitei Kairangi public hearing pangthokani. Lammapu amadi yauningba miyoisingna ayuk pung 10 dagi numit yungba pung 12 phawda lakpinaba State Social Impact Assessment Unit Manipur Directorate of Environment and Climate Change Porumpatna khangalakli. Patriotic Writers Forum Manipurna ihan hana pi bahugataba Dr. Thiam Suresh Literary Award lisingani kolumdoi lamdamasigi sangnai iba sana lokhoide piragani mana asida sel oina lupa lising tara sol ama citation ama madi memento ama yauri Mari suba Nongren Trophy gi ngasigi match ta Nongren FC na Lai FC Porompat pupanjil ama sunedo thoikre atoba match amadana Tam FC Sekta Bina NPYC Napet pupanjil ali sunedo thoikre Pradhan Mantri Narendra Modi na tha khudingi aroiba nomaising numita Akashbani gi thongda sandokpa mahaki pungningi wa man ki baat thoram tha asigi aroiba nomaising numita tangkak sama suragani thoromasi Lisingani tara marigi October ahum Bija Dasmi numita hudokibani Haujik phawbada tangkak marubudra mapan sandokre sama suba tangkak asiga mari lenana Akashbani na Pradhan Mantri na thorom asida phongdokiba wafam singdigi saruk khara lakhutuna miyamda tahali Lisingani kunithoi gi me kun mapan sandokiba mahaki man ki bata Pradhan Mantri na phongdokiba wafam khara मेरे प्यारे देशवासियों स्व से ऊपर उठकर समाज की सेवा का मंत्र सेल्फ फॉर सोसाइटी का मंत्र हमारे संस्कारों का हिस्सा है हमारे देश में अनगिनत लोग इस मंत्र को अपना जीवन ध्येय बनाए हुए हैं मुझे आंध्र प्रदेश में मरकापुरम में रहने वाले एक साथी राम भूपाल रेड्डी जी के बारे में जानकारी मिली आप जानकर हैरान रह जाएंगे कि राम भूपाल रेड्डी जी ने रिटायरमेंट के बाद मिलने वाली अपनी सारी कमाई बेटियों की शिक्षा के लिए दान कर दी है उन्होंने करीब करीब 100 बेटियों के लिए सुकन्या समृद्धि योजना के तहत खाते खुलवाए और उसमें अपने 25 लाख से ज्यादा रुपए जमा करवा दिए Akashbani Imphal gi pau tabiri Punjab ki hanagi Mukhyamantri amasung Shiromoni Akali Dol gi makok thongba lusingba Prakash Singh Badal ngarang Mohale gi Lanai Hospital amada lekhidre masagi sei murubudra taruk sukre Prakash Singh Badal lising ama samapan kuntaret ki December 9 da Malaut Manaki Abul Khurana da pokhi mahak English ama samapan yankai tareta Congress ki mirep oina Malaut tagi Punjab Vidhan Sabha da karakhi lising ama samapan hupumapan da Shiromoni Akali Dol ki ticket da Gidharba sitagi Rajya Vidhan Sabha da karakhi mahak tara mathoirak MLA oina mikhal da karakhi Prakash Singh Badal na lekhidabada sarkar na ngasidagi hauna leibaki oina numinini awaba phongdokani haina lauthokre awaba phongdoklengi manungda kendra sarkar gi oibo office sing amadi mahausadagi zatigi phiral singkatpa building singda zatigi masu ahum gi phiral tangkhai singthagani amasung sarkar gi oiba harau kumai amata pangthokloi Manipur sarkar na su mahangna lekhidabada ngasidagi hauna numinini awaba phongdoklei rajya gi oina su sarkar gi oiba harau kumai amata pangthokloi Vidhan Sabha Mikhal Pangthokadoriba Karnatakta BJP Congress amasung JDS na vote khomigi thabak hena kansile Uttar Pradesh ke Mukhyamantri Yogi Adityanath amasung Madhya Pradesh ke Mukhyamantri Shivraj Singh Chauhan yauna BJP ke makok thongba lusingba sing amasung Congress President Malik Arjun Kharge na Rajya sida Mikhal ki rally kaya ta wangangki Akashbani gi paumin hai Pradhan Mantri Narendra Modi na hayeng BJP Worker Lak Yankhai ga pangthokpa wari sanabagi mifam amada virtual oina saru yagani BJP gi pauna hai Karnataka ta double engine sarkar soidana amuk halakhanaba Pradhan Mantri na dol gi Worker Lak kaya ga unagani Rajya da ngarang pangthoki pamahaki ahanba mikhal gi rally da Congress ki General Secretary Priyanka Gandhi na BJP bu miyam gi oiba wafam singdagi Pradhan Mantri Modi khaktigi oiba wafam da pangthokpa mikhal ohenna bhoni haina maral sikhi Aroibada Maroiba Pawmo Rajapal Anusuya Uike ngasi Bharat Myanmar ngamkai paring da yungliba border pillar humbudra mapana masung marifugi marakta sambal khabagi thabak haktengna ni yengsin krai Information Technology IT hub samgana ba lam lotion bigi matang da public hearing ama Imphal East ki konta ahalup awang lekai community hall da ngasi pangthokrai Pradhan Mantri ge Man Ki Baat ki tangkak sama surpaga mari lenina prasar bharati na sindurangasi Nai Delhi da Man Ki Baat 800 haiba zati ki mipama pangthokrai
पंजाब की हाना की मुख्यमंत्री अमसुंग शिरोमणि अकाली दल की मकोक थोंग लुसिंग प्रकाश सिंह बादल ngarang लेखिद्रे अमसुंग विधानसभा मिखल पांगथोकतोरिबा कर्नाटक बीजेपी कांग्रेस अमसुंग JDS ना वोट खोम की थबक हेना कंसिले पाउ लैजरे।